Washington advanced fighter jetsing ahen bo oina leptan honjillagtuna Middle East masigi military action chatnabagi thorang yangsin napam makhata na hot adun leiringai talakta Iran gi United States ka nuclear deal lam toninbagi apamba leiba adu senior Iranian official sina phongdokre Iran gi foreign minister Said Abbas Araghchi na hai Iran na oithokpa leirabadi athuba matamda United States ka lauthuk lakoiba amati yaudana amadi amasu mananaba deal lam yanaba pruknaba lepkhre extra thalaki world amadam hakna hai nakal ani magna amat oina khannari basing adu haiduk lagadaba amadi common interest phangadaba oiba mamangda amuk tawkhidriba mongda yanaba ma thamnanaba puari oiba khudongchaba am leinari madugi dilladu karingba diplomacy de hena maru oina lobu tarabadi adumak hekti yanabagi phimda leini mahaki waroladu Geneva da pangthoknanaba matam lepna khaba Tehran amadi Washington ani gi marakta ahum suba round gi indirect nuclear negotiation amadi chathagadabagi mangoinana phongdorakhibane hairi indirect to ki round ani di tha si angan mata pangthokre maduda Iran gi nuclear program gi matangda amadi US sanction lokthokpagi oithokpa leinanabagi matangda hena mapung oikhi Iran gi deputy foreign minister for political affairs Majid Takht Rabbani na Iran United States ka nuclear gi oibi yanaba proknaba tangai phadaba hek leibasing adu pangthoknanaba sem sadun leiri haina phongdokhi Aikoi agreement amu proper yananaba tangai phadaba punamak sing adu pangthokpa pami Aikoi pukchel sing amadi afabagi wakhal punamak thamlaga Geneva da leiba negotiating room da changani haina Rabbani china NPR radio na loba akhanaba interview amada phongdokhi Aikoi afabu wakhal ga loinaba amadi afabarom da changchinba masi kulang laman America singna halakani asa tawi amadi karingmo political gi oiba dialogue tawgi lep pandam amada nakan punamak ta leinarabadi Dillis athuba matamda prop ngambagi oithokpu lei haina makna makatha ki Serak asida ngarang Armenian Defense Minister Sven Padikyalga Tehran da mifam ama pangthoklingaida Iranian Defense Minister Aziz Nasirzadeh na mahaki leibak ki masang ngakthok janaba khongpham chena leblibasing adu nawhonan ama phongdokki hairi mahakna hai Iran lan tawnana bo khotnadi adubu karingbo lanama leibak hida tawlabadi leibak asin akan mamongda masaman ngakthok jagani amadi yeknabasingda kawbu ngamloidaba para amasu tambigani wafam masi Iran Islamic Evolutionary Guard Corps na Iran gi khathango samudra mapan gi baringda dillama pangthokhraba matungda phongdorakhibani exercise adu US military na Middle East mapang sagatpagi thawangsing adu chathariba amadi US president na Iran gi mathakta ahanbagi attack amu chathana buwa khannari haina media na report torokhiba talakta pangthokibani Israel media na ngarang report torokibagi matung inadi US F-22 steel fighter jet 11 Washington gi Iran gi mathakta regional military reinforcement tawriba adugi saruk am oina kha thangba Israel da leiba Israeli air base amada tadun leikre haire Middle East tamno kholaktun leiba malemi khwaidagi chawrab aircraft carrier USS Gerald R. Fort Mediterranean samudra da thungre loinana langi jahaz asi USS Abraham Lincoln carrier strike group ka pullagani amadi atopa guided missile destroyer singdi hanana Iran manakta thomjilaga leikhrabani haina pawsin makhatar Pakistan ga khanong chuk thangmada leiba Balochistan province ta yum amada masak khangdaba khulai paiba nupa kharana nongmai kapsin duna kut tharambada imung amagi mi taruk sigre loinana atopa ahumna yamna sathina asu open nangri haina police na phongdokre thawdo ase coast district ki bulat tehsil na kon mafam na thokibani mafam madada kut tharamliba mising aduna yum maduda atat akam leiter nongmai pangkap ta kapsin ki amadi motor raul amsu kapsil laki hairi maduda nupi sing amadi angang yauna mi taruk adu khudak aduda siki hairi soklaba sing adu manak nakpada leiba hospital amada pukotki khara amadi yamna aruba phim de lekanari hairi Provincial Minister for Planning and Developmentary Ziaur Ahmad na attack adu kandem tawi loinana mihat nipun chathaki adugi damakta athing mathangkraba militant group Balochistan Liberation Army bu maral sidna chaikhre mahana thodok asidi manal leitaba michamsingna kuthaba amani hain lowki amasung manal leibasingda wayilna law enforcement agency singna thajinduna mathau tuhonkhre hainachu mahana phongdokki hairi Ukraine Russia ki Novorossiysk city ki manang taleba Caspian pipeline custom da lancha taki adubu United States na yaningdaba phongdokpa loinana akan mamongni cheksin warol thamgre hairi Washington DC da pangthokpa pawgi mifam amada United States ta Ukraine ambassador oina leiba Olga Stap Nisnana
US State Department na lan chathaki adugi matangda diplomatic protest chathaki haina phongdokpag loinana Caspian pipeline custom da lan chathaki badu American ching interest soikhe lan ki haina phongdokki American thamlaki warol amada kipna campaign pipeline custom da lan chathaki bana maram oiraga US ki investment da chaung akai ba pyakpada natana Black Sea export infrastructure gi oiba thabak thoram paket padasu chaung akai ba mayukna ri haina Olgana phongdoraki Washington Russia gi military natraga energy infrastructure singda lan chathaba matamda athingba pirakpagi wafam di leiti haina ambassador Olgana phongdoropag loinana hiram masigi matangda Ukraine nasu kupna yengsilli haiki haukiba chahida Ukraine Russia gi city yam oiba Novorossiysk manakta leba Caspian pipeline custom gi marine terminal da mokne makhoina lan chathrakibani mamang chahida chathakiba lan aduda custom asigi suksoi suling unit ching chaun amanga da thonkibada natana Caspian masi mathau tawba lepkibaga loinana thau thamjinbagi thabaktasu athingba leikibani Consortium masina phongdorakibagi matung inadi Ukraine gi lal aduna Black Sea da thau amata lik oikiba leiti amadi asok apan yaukibasu leiti haiki CPC asi malemgi oina thau gi kaithelda khwaidagi chawbu lambi ni hairi Ukraine President Vladimir Zelensky ni Ukraine National Security amadi Defense Council gi Head Rustem Umar Bona tha sigi tang kuntak US invoicing Steve Witkoff amadi Jarod Kushner ga unaga dawri hairi tipta permission unaba amada President Zelensky na lebak ani gi luching basing unaga dawri basi Ukraine kai thakraba semilon phagat hanbada miyeng thambaga loinana Russia gi marakta haujoji soknariba akan lalasi loisinanabagi matangda khana nainabagi loinana lan phajinduna thamliba lan phasing thadoknanabagi matangda ju khanaga dawri hairi President Zelensky na tha sigi tang kuntak lebak ani gi luching basing unaga dawri adugi chapchaba mafam phongdoktrabasu Switzerland gi Geneva da unaba yabagi oithokpa lei hairi Russia gi Smolensk region da leiba harsungpam amada Ukrainian armed force na khutharakpada mi taret sikhre amadi atopo mi tarana aso apan nangri haini local authority singi maikai di hairi PJHC Dorogo Buzgi civilian facility de attack torokre haina regional governor Vasily Anokin na maki social media channel de phongdorake asopa punamaktu medical facility amada pukatuna thamgri haina makna makhata ki PJHC Dorogo Buzasi sengna haibaduna nitrogen fertilizer sing amadi chemical pothok sing puthokpada haising libani Anokhina makhata na hai rescue team chingna thodok thofum da mathok pangtholi amadi mai chak pokot pasing adu muthatna nambi yamna kanna hotnaki Smolensk regional government soklaba amadi laikitra pasing imung manung singda mathok taba mateng punam piragani hairi amanga ta sing adu yengsinana ba specialisting thajil lagani hainasu makna makhata ki region na sida laiba school sing takpi tabibagi thabak online de onthokre kindergarten classing oinadi matam chupagi oin lebhangre haina pawsin makhata ri Afghan amadi Pakistan forcing na makhoi oiba ngam khaida leba poponumita nomai kapna kre haina hingsa adugi damakta amana amada maral sinaduna nakal animaki official sina phongdokre Islamabad na militant sing na pandam thamkibani haibade attack sing da UN gi matung ina Pakistan na micham kayamaram hatuna Afghanistan gi mathakta air attack sing chathaki haib adugi numit kharani gi matung kuthokna bagi thodo sing adu tholakhibani hairi Pakistan gi nakandagi Afghanistan lomda nomai kapki amadi madu border posting dagi pokum pi ki haina Afghanistan gi Nangarhar province ki information department ki makok thongba Minhullah Nurani na haiki hauji kuthokna lep khre amadi aikoi gi nakanda misi mina thokti haina mang AFP da haiki Pakistan Prime Minister Wangang Roi amana ngamkhai paring da kai horu bagi damakta nomai kablakibani haina magna makhata raduna maral sikre Pakistan ki security forcing na Taliban aggressive adu tuminna lehenduna khutakta chapchana pakum pi khir haina exta Musharraf Zayadi na haiki Taliban government yamdrabda mi yutrani pan hat khir haiki amadi Pakistan military operation aduda militant marphu hena siri haina lathokhiba di yakidi hairi nakallani makta mi humdra haina sikhiba October gi sathira ba kuthokna adugi matung land border crossing sing asi ayama matamda thingjinba loinana tha khara sida yumrona basing adugi marakta lainaba mari adu thiamdakibani Pakistan de attack sing tarakwa militant group sing mathakta thabuk pekhati haina Islamabad na Afghanistan akanwa mongda maral siri adu madu Taliban government adi yaningkide misi mina tokpa suicide attack kaya marungi matung Pakistan gi military na Afghanistan gi mathakta air attack sing khwaidagi naumba
tangkak adu paikhatki haina paw sin makha tare hauhiba kumja 2025 ki oina maliamda pawmi amadi media gi miyo chamaga kunmapal hatuna saruk ahum thokpagi manungda anidi Israel da ohi haina Committee to Protect Journalists haina mingthon lup amagi maikai digi phongdokhra lup asin Israel da malal chiraduna thangna na mafam aduda press ka mari lena bam yo sing hatpagi thabak adu malem goina khwaidgi yamba oiri haina makhata na phongdokki haujuk leiba phibam asida miyam da paw pibagi thabak asisu khwaidgi tangai phataba thabak am oirakpaga loinana journalist singna mathwai khubak ta haptuna irang yamna kanna thokli mafam khudimak ta changchinduna malem gi miyam punnamak ta aseng masakta mad uhonna bu hotnari bani haina lup asigi CEO Jody Gibbsna pitorpa chewla mada hairi haukibu kumja 2025 ki oina CPJ na thadurak pa report amagi matung inadi saruk mari thokpagi saruk ahumdi conflict zone da ngakta oiki madugi manungdu Israel ki maikei di kabdak kibu nongmai amadi drone attack singda punna press ki member marfu taruk ki manungda humpu oiki sikiba sing adugi manungda Palestine ki pawmi sing masing ayambani nakalam romda Israel ki maikei di phongdorak padadi makhoida chathakiba attack sing adu journalist sing da atamnan chathakiba amata laiki di hairi Palestine khakta natana atop haukiba kumja aduda Ukraine amadi Sudan laibak tasu journalist sing sibagi chang adu mamanga yenruba matamda di sihib adudagi haukiba sahi 2025 tana masing yamna hengatki haina CPJ na makhogi report aduda palle Africa gi laibak am oiriba Sudan da paramilitary force na hatkiba journalist sing masing adu manga oiki aduga Ukraine da Russia gi force na hatkiba masing aduna mari ne hairi Mexico da kumja 2025 ki oina journalist ki bami masing taruk oiki Philippines laibak da journalist om hatki atoba thodok oina corruption ga mari lena ba case amada journalist ama kaptuna hatki Bangladesh ki reporter ama miyamna thangna lenduna hatki India Peru amadi South Arabia da Saudi Arabia da su pawming hatpagi paw dum leiriban Saudi da maming leiraba columnist Turkey El Jazeera tongan ba case ki state hatki bani haina su paw sin makhatari White House da magi ani shuba tamgi chahi amagi manungda haukiba chahida India amadi Pakistan markta thokiba military conflict yauna lan nipan kham ki haina wafam adubu United States ki President Donald Trump na amukha na miyam da phongdokre hairi karigama ceasefire amagi damakta US na khut thingjilamdaba tarabadi India ki operation schedule da mi million kuntha manga hena sirangbani haina Pakistan ki Prime Minister Shehbaz Sharif na mangonda phone tawraga hayaki haina American Commander in Chief adun haiki aikhoini yum amasung mapanda American chingi damakta napan tawbadu safety hanjin halle ai ahanba tha taragi manungda ai hakna lan nipan losinki India amasung Pakistan nuclear war ama thoklamba yai haina US Congress ta mag State of the Union address ta Donald Trump na haiki mak administration na mapan subu lalama loisinana ba yamna kanna hotnari haina Trump na makhata ki Russia amadi Ukraine gi marakta hapnariba karigum ai hakna president oiram tarabadi masigi lalasi kaidongmai da thohallam loi haina mahakna mangjawna phongdok posu leikiban Donald Trump na malem ani subulan jawgi veteran amagi su ikai kumna utki aduga kona thangda makna hai ai hakna matam punamakta Congressional Medal of Honor am pami adubu samakta adu ai hakna pibi yadi haina aingonda khanghalaki White House ta mahakki ani subatamgi ahanba sahi gi manungda Donald Trump na lan nipan thingri haibadu amuk khana nisingki US na maya leptuna wari sanakibagi matung ina India amasung Pakistan na mapung phaba khudakki oiba ceasefire ama yanakre haina social media da mahakna haukiba sahigi megi tang tara da lakhokhiba matung yumlona balebak ani conflict adu thingkiba du mahakna ni haina marphurak suna hanjil hairakibani US luching maduna nuclear khulai painra balebak ani aduda karigama khut thokna badu leptaba taragadi makhogi mathakta sada chani ge tarif thangani haina man kian basu leikiban adum oinamak May 2025 ki khut thokna kiba aduda ahum subu party na khut thingilakpagdagi wafam amata India ni yakidabani New Delhi ki matungina Pakistan ga khut thokna lepagi matang di yanakibadu military ani ki Directors General of Military Operations sing gi marakta hakthengna wari sandraba matung di yanakibani hairi April tang 12 da Pahalgam attack Micham kuntaro hatkiba attack adugi damakta khut handuna India na haukiba sahi gi megi tang tareta Pakistan amadi Bangladesh Pakistan amadi India gi occupy Kashmir da terror infrastructure da pandam thamduna operation ladu chathakibani haina paw sin makhata Miyamda khanganjaba ama
ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯕ ꯑꯣꯐꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯐꯔ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366127201ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ꯫